हुईना चिकबदा लैखिदबा मियोई मरी सूख्रे रेबिस संदोरक्तनबा थबक लौखटले डॉक्टर खोगेंद्र जैन पाव असी ngasi nungthil phongkhiba paujel pauchedagi lawkhatchabane state asida hawkhiba tha khara asida hui angawbana chikbadagi miyoi mari leikhidre haiba report ama lakraba matung veterinary and animal husbandry services ki director dr rk khogendra jitna preside tawduna joint director district level officer sing yauduna mifam ama pangthoktuna hui angawbagi laina rabies makhata na sandoktana ba made control tawna ba khanakhre hui angawbagi laina rabies ni chingnaba leidabade Manak nakpa district veterinary hospital natraga Sanjen thongda laiba state veterinary hospital da laktuna Dr. Singatana biyo nongmaising yauna numit khudingi anti-rabies vaccine kapagi thabak yamna kanna changsilli haina Director RK Khogendra jitna thamlagle ngasi Sanjen thongda laiba office ta paumi singa unaba ma Director RK Khogendra jitna hai mamang sahi gi November thadagi hauraga challiba chahi asigi March manga faubada rabies ki case mari lakhe Case mari asigi sample Bangalore thaduna check tawba matamda loinamak positive oikhe ngasi su mahak masa yauna department asigi joint secretary TS Selina joint director administration Dr. L Arun Kumar Singh yauna state asida hojik rabies laina asigi oina khudong chadaba sing kari tawba yabagi haina khanaba mifam ama pangthokre mifam aduna state asida hanadagi normal anti rabies vaccine kabliba asigi mathakta ahianba oina district hospital sing amade State veterinary hospital sing da nongmaijing yauna anti-rabies vaccine kapagi thabak sathaba chingi mafam sing da su district veterinary officer sing na club ama CSO sing ga khusam naraga anti-rabies vaccine paktang na kapthong na bathabak paikhat pa hore mahak na hai hui loi riba mapu sing na su routine vaccination program da mapung phana saruk yabi ba loina na rabies laina gi layong oiram gani hai na chingnaba leirabade manak nakpada veterinary hospital natraga Institute sing da satpiraga araiba mawong da khangdokna bahona biyo rabies laina sing ngakthokna bahona bada department na chapsana thodang lawgani haiba wafam su thamlakhe chana kanglon pumnama kanthokuna naron da home guard chamaga kunthra gani thoi lawna bahona ramba thawong tuminna leithokloi mangge pawasi ngasi nungthil phongkhiba pandam pause dagi lokhatchabane miyam khangandana naron da home guard chamaga kunthra gani thoi lawna ba order tholakhiba thawong condemn tawe Chana kanglon pumnama kanthokuna thabak laurambada chenari ba home guard commandant gi thawong asida All Manipur Home Guard Employee Welfare Association MHGEWA na tumina khak lai thokloi haina association asigi president Yanglem Mangi na phongdorokle Luang sangba mayai lekai da leiba association asigi office ta ngasi paumi singa unaba mada wai Mangi na phongdokhibada state asigi oina leidiba mathau ta ba home guard ki awat pa masing mengkhanaba Laingak amadi mari leinaba department matam kayadagi association asina taknaduna lakle thabak pothakhraba sing amade laikhidraba singi awatpa adu mengkhanaba process laukhatpa leire tabadagi association asigi miyamna nungaiba poknakhe awatpa sing asi mengkhanaba kanglon chumna thabak lobinaba su chief minister da cherol pesinduna khangan khiba laikhre masigi matung home department asu DGP da recruitment process chumna tawnaba khangan khiba laikhe Mahangna makata araduna cabinet na awat pa home guard samaga hum launa ba advertisement tholakani haina ngaida ri ngai sairakta naron da home guard samaga kunthraga ni thoi launa ba order thoklamba simak laibak thivane thawong asi akan ba mawong da yaning de Manipur Home Guard ki commandant CH Adani Mau hairi ba miyoi asi masagi service matam loibadagi handakta March amadagi na kunthraga mathoi phawba tha amagi matam sangdoktuna thawpuna ba order thoklakibane Aduga chana kanglon pumnama kanthokuna advertisement su amata tawdana naron da thabak launa ba order thoklakpada chenarakpa simak laibak thivane asigumba thawong asina home guard ki mingchat thian badanatana lainga ki mingchat pusu thian le hai khe loina na thawong asigi matangda Manipur High Court association asina kanglon lana laukhiba thabak asi kakthatpa natraga achumba khangriba phauba stay tawduna thambina ba prayer ama tawduna petition thangat khivane Masigi matungin na ngarang High Court na thabak asi khanbada yauraba miyoi chamaga kunthraga ni thoida investigation gi notice sab tauna ba khangan khibada natana lakadoruba April kunga marida case fix tawrakhivane thabak asi lobada yauroklaba singda association asina nungai taba karisu leite kanglon chumna thabak loba dukhak pambagi ne thawong asida chenariba singi mathakta association asina tuminna khak lai thokloi haina su wai Mangi na phongdokhe Lambi da petrol amadi diesel mobile oina leiba phanglaga nei pawasi ngasi nungthil phongkhiba pawnel khol pawse dagi lakhot chavane lamdam asida han boina laikai da chatuna
mobile oina petrol amadi diesel yonbagi khongthang paikhatkhre hiram asigi matangda ngasi social media da viral oirakiba video footage amada Thaubal district ki manungsana leiba Hairok Bazar da miyamna lambi da petrol amadi diesel leinaba thengnarakiba ne hairiba mobile petrol amasung diesel yonbagi thabak ase Ibudau Enterprises na achoba thaudang lauduna paikhalakpani haire Manipur da sigumba mechin asi mafam mari sisinaba haure haire tha ahumgi mamangdagi thabak asi chalaiba haurakhiba ne miyamna lambi lamkhang da natraga yumda thau haningba taraga so masigi toll free number 1800889145 da call tawbiraklaga lawba yagani haire hairiba mobile da fangliba thau asigi mamal so petrol pump sing da fangnariba mamal aduma ka chap managani haire Fox ki president gi yumda bom thamjilamba yaningda ba phongdorokle pawasi ngasi nungthil phongkhiba pandam pawse dagi lokhatchavane Federation of Civil Society Organization Fox ki president Thoiding jam manihar gi kongba khetri laikai da leiba yumda masak khangda basingna bom thamjilamba lupsingna yaningda ba phongdorokle Kanglaipak Minority Welfare Organization ki chairol amada Fox ki president gi yumda bom thamjenduna kihan khangan ba yaningde Mahak ngasi faubada masagi oijaba kaya thadokuna miyamda angamba mateng pangduna lakliba misakne Manihar gi yumda bom thamjenduna kihan khangaliba se nongthakta tin sikatlaga isagi imaida taba oina thokle matungda sigumba thawong amugana tawbiganu haire kuki militant singna akanba lan chathari talak asida aikhoi masel amana amada kihan khangan bagi thabak chatharabade yengnabana khudong chaba lawkhigane yengnabana khudong chaba lawkhidana aikhoi masel punsinduna amata oina lemina si haire Manipur Mitai Pangal Welfare Organization asu Fox ki president Thoiding jam manihar gi yumda bom thamjilamba thawongbu akanba mawongda condemn tawrakle Thawdok asi kanana karigi damak tawbano haiba du athuba matamda sengdokpiyo asigumba thawdok asi matungda mugana kanagumba matana tawbiganu haire bom langsilambagi thawdok asi da senariba sing mari lainaba authority amade ireibak iramda masibu kupna senariba ichilinau singna Thidok piduna matungda mugana thoktana ba amata waina daita lawbi haiba wafam su thamlakle lainga ka chapchana thengnana ba phirep lawre malem pawasi kanglaipaki maira pawse dagi lokhatchavane February 22 dagi New Delhi gi Faculty of Art Campus mamangda Manipur da Shanti Hanjilalo tha tara henjilaklaba Manipur gi issue asigi matangda Prime Minister Manipur da lau haiba demand sing tawraduna Delhi gi tongan ba mafam sing yauna Imphal gi mafam kayada chara henbagi khongjang changsilakhibi lamyan ba irabot Memorial Integrated Trust Limit Manipur gi president oibada natana transgender activist amasu oiriba Malem Thongam gi khongjang ngaranga numit kunga tarung ni mapung phajilakle haina trust asina thadorok pa cherol amana haire trust asigi president Malem Thongam na khuyek piduna thadorok pa cherol sina hai ngaha nungthil pung aniga minute tara ta ba matamda Imphal police ki team amana faraba matung Treatment gidamak Jawaharlal Nehru Institute of Medical Sciences Jenims Hospital da admit tawduna thamkhe khongjang asi to restore peace and harmony in Manipur haiba banner makhada Manipur da shanti purangna bagidamak mana panglaba state amadi center government ke mathakta sangsilakhiba ne adubu tha ama phajilakadawra bachara henbagi khongjang asigi matangda lainga ki maikidagi karigumba wafam amata phongdorokta basigi ona tainabada Police na faraga jail da namsin ba made tongan ba kaya ma panduna khongjang asibu maning hanaba onariba government ki thawong asibu Malem Thongam na haktheng na yaningda ba phongdorokle cherola sina makhata na hai ayang na pamjabadi Manipur da thu bada shanti hanjilaktuna tungi yumbirel oigadawriba naha kaya gi punsi kan bane ayak chu chaklam ba phawwe aikhoina hojik changsiliba khongjang asi itomta season ba thawong bu natte Hingbagi mahaw leitraba maithakta ngauriba Manipur miyamgi hingnabagi hakpiyu haibane ayhangna makhata na chara henba hendaba ayhaki khutta leite lainga ki makhutta lei ngasigi lainga asina mikup khudingi ayhak pu phaduna hospital da pubagi mathau ta de lakliba March kungani thoyasi ayhangna chara henbagi khongjang changsin khiba tha ama chapchana mapung phaba numit ne numit adu phawbade treatment gi mateng lawduna government ki paukhum ngai khigane adubu paukhum phangdaba taragana Thangnaba numitagi karigumba makhal amatagi treatment sing lawroi aina chara heliba se Manipur da shanti purangnaba lainga ki phirep khangan biyu haijaba nei aingon da hida kapi yo layeng biyu haijaba natte maram asina karigumba makhal amatagi treatment sing aihak lawroi manakan ba lainga ki thawong India ki citizen ama waina aihakna chapchana thengnaga nei makhata na Manipur da shanti hanjilangna bohona bada
Yellow Purub Kuding Magna, Amatoy na Tau Pang Minasi Haibo Wapam Aroy Bada Tamlag Lane,